Lamdam asigi yelhomi kanjanaba ngaklong leitriba fawba Manipur leingakna Citizenship Amendment Bill gi mayokta leikigani haina Chief Minister Nongthomam Birena thazaba phongdokkhre. Petroleum Conservation Research Association gi meeting makada thama chupna leibak pumbada chathagadaba saksam lishing ani taraga mapan Manipur State ki oinasu Minister Karam Shamna hongdokkhre. Mitay Maitai Singbu Settled Tribe List Chalhalu Haina Settled Tribe Demand Committee Manipur na poster campaign chatakre state laingak na ngasi fawba recommendation tawdabada nungnang ba phongdorhi. Amasung Ziliangrong Furup ki khwaidagi chawba kumhai gangai kumhai ki curtain raiser ngasi Raj Bhavan da Governor Dr. Najma Heptulana hongdokre. मैं मुखरुम जरिए दोमियंग बिरबिस इम्पैक्ट न्यूज़ ने प्राइम टाइम मणिपुरी न्यूज़ बुलेटिन दाई खाइदेम जेंतजिना हुजे पुंजा से फाव के मरबा पाउक सिंह मैम द पिजरी लमदमसगी यलहोमी सिंह मसागी सक्तम कंजनबा ngaklo ama leitriba fawba Manipur leingakna Citizenship Amendment Bill gi mayokta leikigani haina Chief Minister Nongthomam Birena phongdokre. Wafam si ngasi Chandel gi nupi kaithel amadi atopa project ahum sangabaga loinana anoba project ahum gi ure yung tambagi thauramda paumi sing hangba wahang gi paukum oina Chief Minister na phongdokibani Chandel district ki jafog da pangtokiba thoramadu da Chief Minister na makata na hai Manipur leingak na mamangdagi hauna Citizenship Amendment Bill da lamdamasigi saktam kaiba wafam yauhan daba amadi Manipur leingak na pass tawkiba Manipur People's Bill bu SNPB na ba center da taksin bahaiba warep Pirep lengdana lady wafam sing asi thabak to onthoktriba fawba leingak na bill asigi mayokta leikigani maramasina Manipur miyam na ihau hobidana basu appeal tawki. Central government da koina taksali basi koi cabinet decision da koina halise number 1 all India gi oiba bill tama parliament pass to matam da madugi pass to botok da badu thamgraka ekoi Manipur gi oina or north east gi oina lairiba smaller groups indigenous people singsi protection hana thambi gadabani haibani aduna ekoina Manipur state government Manipur gi oina takselesi noina bill du semba matam da hujiksu bill si lok sabha pass obuni rajya sabha sabha gi matung su rule semga da wali aduna at any cost noina bill si pass tok da yade na tawta argadi tawdinga gi mamang da bill tawdinga gi mamang da aikoi gi Manipur gi shida exemption clause ma Manipur gi dum da hapio Manipur da so oi habegi maduma or second da aikoi Manipur miyam na sahi kun sa da gi talaga lakpa Manipur People's Bill CCM gi SNPB habeni ani sine ona khoi gi state government gi stand is very clear aikoi gi protect tawna ba indigenous population protect tawna ba clause ma hapri ba da will be against the bill. Ngasi sangabagi thoramadu da Works Minister TS Bishojit na Chandel District ki tongan balambi kontrag humdoi amadi thong nipan athuba matamda semlagani March ta fawgi manung da district asigi khul khudingmakta mai amadi thaknaba ising khudong chaba sing piba hauragani haiki ngasi Chief Minister na sangaki ba project sing adudi Women's Market Jafo Bazaar Drinking Water Revival Scheme Boys Hostel of Maha Union Higher Secondary School Sandel amadi Boys Hostel Larong High School ni loinana urep uyung tamkiba project sing adudi transit accommodation for doctors and teachers Chandel amasung Chakpikarong amadi upgradations of Kasturba Gandhi Valika Vidyalayani. Singdana sampuraga sing chokpa sale tamdana aigi sumangda tep thadraga sing soga leire aduga nungsina sena lawbo yagadra haina itomda question hangben singi salisa imaivel mayam sina sampuraga na kilometer ama ani ising chokpa sale tampaktana jaga kharda loina nate sum kaino ki wani hoi lairiba geographical factor nasu depend tawi
ngasi Congress Bhavan da pangthokiba PCC members singi mi famna BJP government na handak Lok Sabha da pass taukiba Citizenship Amendment Bill bu awang ba thak da yaning da ba phongdorakli lining da yumfam oiba bill asina North East ki yelhomi sing da chawn akaiba pigani haina mi fam asida phongdokna ki haina chairol asina makatari Manipur Muslim Welfare Organization na Citizenship Amendment Bill 2016 yaning da ba phongdoktuna Prime Minister Narendra Modi ki ifizi mai thana ba hotnabada police na thingkre bill asiga mari leinana hauzik leiriba leingak asigi chap chaba firep ama lahoningi haina Manipur Muslim Welfare Organization ki maikai dagi thamlakli ngasi Manipur Muslim Welfare Organization ki President Abdullah Frundai Mayum na luchingba volunteers singna Citizenship Amendment Bill 2016 Lok Sabha da pass taukiba center da leiriba BJP na luchingba leingakpu yaning da ba phongdoktuna ifizi mai thana ba kyara khan honarabasu police na thingkibani tungda Abdullah Frundai Mayum na paumi singda phongdorakpada bill asi state asi da leiriba apikpa yelho furup sing manghan na ba machak oigani bill asi thingna ba hotnabada leingak na ngang duna leibagi mahutta thabak to oina onthokfiu haiki wahai oina haibu nateba thabuk oina utpiyoba masigumba kaigumba sigumba bill sa North Eastern da Manipur sa na bataragadi akhoi se ta sengna BJP haido political party si tokani haigera pham thadokini haigera madu tongan chap chap state amadi thambiyu haibasine akoina appeal tawjari bas ngamna nganga ke khumba sa masi tokpiroba ado political party singi marakta su amana amada political game blame tawnarakanda ID langnari bas masi tokpiyu apun bagi yam constructive boy wari ama lobbiyu haibadune akoina thamjani ngofam se hairiba bill sa masi mayo ka thabuk tawbu masangeba ai Rajya Sabha da masi pass tawduna bagi damakta Citizenship Amendment Bill 2016 chatnaba yaroi haidun ngasi lamlong kaithel da pocha yolibi singna nongmagi sintha leptuna wakat mi fam chathakre lamlong kaithel nupi lupna sinduna pangto kiba wakat mi fam aduda bill asigi mayokta kholau kaya su lauki Bill 2016. Lok Sabha na pass to kiba Bill 2016. Lok Sabha na pass to kiba Bill 2016. Manipur Legislative Assembly na Select Committee da thadakhiba the Manipur Liquor Prohibition Second Amendment Bill 2018 gi matang da miyam dagi mot kauri Assembly Secretariat gi thadropa chairol amagi matung ina bill asigi matang da mot piningba singna thasigi kuntraga mathoi faw gi manung da makhoi gi oiba mot sing English natraga Manipuri da iduna copy ani Manipur Legislative Assembly gi Secretariat ki Joint Secretary da thazilak kadabani haina chairol asina khangalakli Petroleum Conservation Research Association PCRA gi mityeng makhada tha ma chupna leibak pumbada chathagadaba saksam 2019 Manipur State ki oina sunga si CF and PD Minister Karam Sham na hogdokre lakliba February taraga manga fawda tha ma chupna pangthokodriba saksam 2019 awareness campaign asi chathagani campaign asi da mahiroi maru oina nupi singda petroleum product chaksin na sizinabana miyoiba khunai amadi akoibagi fibam kaihendana thamba ngamgani amadi crude oil da kaihenna mipan tangba hanthanaba pandamda campaign asi chathanaba pandam thamli Jangmirongda leba classic grant da pangthokiba hogdokpagi thauramada Minister Karam Sham na hai campaign asi maru oina tungi mirol singi damak khallaga mahiroi singda ahenba mityeng thambani mahiroi amadi naha singda energy conserve tawba amadi ligna sizinabagi matangda ningthina khanghanba mathau tai haiki campaign asi gi sarokam oina petroleum product chaksin na sizinanaba apunba wasak amasu minister na luchingduna lawminaki Energy consume tawada Bharat si petrol leba mayam marakta ahum suda lai aduna likna sina base tangai fate cycle lo leraga ki cycle to ngo da satpi aduda aina khanga to se cycle to ngi awa bu na ta aina ngasi cycle thawra ga chali se jati gi oina kana bamani se namon khan ba hoda le IOC na noi da thasa ba thammi ngasi petroleum product sing se conserve to se Bharat sarkar na natraga Prime Minister na Petroleum Minister na hauraiba na harol singa piragadi hayeng matam khargi matungda moi na sigi thawa singe soi duna illakani haibagi thajabdune Loidena campaign gi sarogam oina school mahiroi singi oiba work rally amasu Minister Karam Sham na classic grant gi lamthaduna mahiroi singi oiba painting competition amasu pangthoki tharamasida Indian Oil Corporation Manipur gi state level coordinator
Sinam Ibungoton Hai Petroleum Conservation Research Association ki meeting makhada paikat kadoriba program si public sector upstream amadi downstream oil amadi gas companies singna mating pangduna pangthokadabani hairi था तौर प्रोग्राम से तोान ट्रेनिंग मैम कमाई तौर थाउ सिरिंग सिननी है स्कूलगुब कॉलेजगुब अदगी जुम जुम चलगा मरुन LPG की वोमेन ट्रेनिंग पीजनी इंडस्ट्री ऑटोमोबाइल सेक्टर्स खंगे अखोगी कमाई तौर इफिशिएंटली गाड़ी से ड्राइव तौनी करी करी सिननी है तोान तोान ट्रेनिंग मैम पीजनी मिनिमाइज अखोगी थाउसी अखोगी लोइबन नाइबा ओइबनिना मसिदी नॉन रिन्यूएबल एनर्जी निना अखोइना मसि सिनाबिउ अदुगा अखोइ रिन्यूएबल एनर्जी दा अखोइ होंगनबा अखोगी साइट तगी होनसी Mitai Maitai Singbu Scheduled Tribe List Chalhalu Haina Scheduled Tribe Demand Committee Manipur Changsila Pokongjangi Sarukam Oina Poster Campaign Chatakre ngasi DM College Campus ta leiba ima khudokhanbi Sanglendagi haudokiba campaign aduda SDDCM ge Secretary ke Bhogen Razit na phongdorakpada State Laingak na ngasi forward recommendation tawdana leiba si laibak thibani loinana thasgi taragani fawgi manungda recommendation tawdaba tarabadi thasgi kungama thoigi ahing nongyai dagi kungani thoigi ahing nongyai fawba pungni funi pangi general strike kauragani hairi nakalmuramda general strike asigi mangoinana chaka ani panba gari singi rally amasu pangthoknaba sem sare haina mahakna makhataki suktak tokdana lakpani ko hujik koi pamdeba we are not in favor of this general strike but government has compelled us government noi general strike tokdragadi ban tokdra blockade tokdradi noi gi kaino se voice koi taroi haire adu haibne na koi lawre aduna tangai badana koi tawningdraga su pai leite koi tawta bane aduna miyamna cooperation PBO sawino mase koi na tawna te government tawin tawni madu any untoward accident hatanung da thoba government gi responsibility ne India Pumbada Ladiba Research Scholars Singi Fellowship amadi stipend hangatnaba government ta haizaduna lakpa thabakta onthoktabagi mayok changasi India Pumbada changsileba khongjang Manipur da su changsin khre Manipur da su Manipur University gi Research Scholars singna University sigi coffee corner da wakat mifam chathaki wakat mifam aduda musugi President Mayang Lambam Dayamanna hai India Pumbada Research Scholar lak ama lishing nimfu hanbana changsileba khongjang sagatpo ina ngasigi wakat mifam asi chathabani hairi Maling thakta tongan hiram da research talk matamda changdam naba matamda akhoi ngasi leiriba akhoi inflation gi chang singba mayam si yang kan akhoi fellowship ta hike to si yamna muk tangai phadom kha oiram ne habse ngasi gi paliba akhoi gi India lengak na khangbi kan da akhoi mairo mayam na research scholar mayam na taliba akhoi gi askum laba demand ase matam sana pithok pira kan da akhoi gi higher education da yamna akhoi gi khumang choksin mam khok propang nguni habi gi thajbong kha kaloi na si askum laba akhoi gi sidin protest pangthok Rims Hospital gi non-teaching employee amadi clerical staff singna tungan ba charter of demand sing taladur ngarangdagi changsilaki ba thabak lepagi khongjang makhatana chathari khongjang asigi sargam oina ngasisu hospital asigi non-teaching employees welfare association asinduna wakat mifam chathaki changsiliba khongjang asigi matangda Rims gi non-teaching employees welfare association gi general secretary Thiam Babun hai Rims Hospital da hangduna leiriba ahangba post sing hapinaba kyarak haizabat leirabasu tabidana lakli haina pendaba phongdoki tongan ba awat pa singasi mensin ba kayarak haizarabasu Rims ki director da tabidana leithokliba asigi mayokta khongjang asi changsin bani hiram asigi batang da Union Health Minister Prime Minister Office Governor Chief Minister da cherol amamamsu pisilagani hairi Charter of demand se aikoi khara yami sing se masigi marakta ama phobok single of kano bok se ngasi bokta aikoi direct na positive response amta pirakta aduna maram oraga aikoi ngasi gi khongjang se samthan jabani adugo lolona aikoi gi positive response pirakta bani na direct se lauthok tu pho aikoi eziki a block sida aikoi makhal amta gi thabak su hiroi aduna makhata na eziki haiba aikoi gi demand se fulfill tawdibo adum chathajagini Prevention of Children from Sexual Offences POCSO Act 2012 amasung Adoption under Juvenile Justice Act 2015 haiba hiramda numinini chupna chathagadaba school oza amadi asa amasung Anganwadi workers sing awareness cum training program ngasidagi hautokre thoram adu Imphal East amasung Imphal West ki District Child Protection Unit amadi Childline Imphal East ahum punna khusamna duna senbani
Manipur University ki Anthropology Department ki conference hall da pangthokpa hogdokpi ki thoram adu da Manipur State Commission for Protection of Child Rights ki chairperson Sumati Bala Ningthauzam na hai logi wangwada angang yokpa amadi angang piriba miyoi sing chairak piba yai haiki loinana district khudingmaki child friendly police station lingnaba amadi lamdam asi child friendly state oihannaba apambasu fongdoki awareness set pa matam da school khuding mak ta yoba ngamoy ta ba phibam kaya ma su lay banina ngasi lengbirak liba oza khuding mak na class ama natraga nong mapura natraga nungtigi class sida angang sing sida ko sigumba awareness asi yamna phajana khangminaraga angang sing sida su adagi angang sing gi mama mapa sing su school da nongmagi numit amagi matam mama tanja ama khaido aga maduda akhogi awareness pibi nabagi khudong chaba sing sisu ngasi gi lengbirak liba oza sing asina adugumba situation su thambiu Thoramadu da Zivon Kumar na pokso ek amusung angang yokpagi chatna kanglon singi asi school gi syllabus ta haptun angang singbu hen na kupna khana ningi haina fongdoki Thoramadu da school oza chama loinana asa amadi anganwadi worker chama lomna sarukyari adom na jugumba angang ma thengna matamda police ta takpagi tanja phangdaba numdang da thokpa natraga any place ta thokpa matamda police ta taktringai gi mamangda you can please call 1098 1098 10 dagi hobiro back count 1098 mase child line gi number ni you can dial it from any network dial to matamda pick up torkani pick up torpase Kolkata dagi direct pick up torkani Hanadi Imphal de pick up torme Kolkata de torkani Kolkata de pick up tork matam moina dum khange o masi Manipur de lakpa number ne khangaga Manipuri language ngang ba mina dum paikhalakane Manipur gi oina ahanba LED manufacturing unit amade unit asida saba LED bulb thanga haurang Chingyang bazar gi imoinu common service center constituency sigi MLAT Rovindro na launch tawkre Manipur gi oina ahanba common service center asida puthokliba bulb asigi mamal lupa chamga kunga loinana chahi ani gi warranty laigani hairi ngasigi thoram aduga manung channa Ayushman Bharat ki beneficiary chamada card khusina kibaga loinana www.imoinu.mu.com haiba website amasu MLA na hangdoki Imphal More lambi pakthokpagi mayokta semkiba Joint Action Committee of Technopol Chamol gi chairman gi khutiek saduna JCC bu thugaina ba siliba miyoi sing chairak piu haina JCC gi chairman oiriba TS Jamkholun Matena Fongdorokli Maki Yumda Pangtokiba Pongmi Singa Unabada Land Honor Committee Hariba Committee Sina Maki Kudiek Saduna Manipur gi Chief Secretary da Memorandum ama pisilamle Pishin kiba Memorandum aduga Mahaka Mari Lainade JC adubu thugaina ba Lana Uhaliba Miyoi Sing Lainga ki Mari Lainaba Singna Thidokpiduna Matik Chaba Chairak Pibiu Haina Fongdoroki DC na Koraga Masinangi Soira Nakoi Tobra Hena Hangi Madada a Hoi Sukhang Dabanina and see Masi a so to there same there Masi Sajin Gani Kanana Sajin I don't know Masi verification ama DC da Taraga Masi Yarabadi government na government women Tatoraga Sigumba Lisa Masim Laga Poimin the Tabasi Hoi Pende Cine Artist Welfare Fund gi Makada National Film Development Corporation Limited NFDC Limited na kumzali shing ani taragamapan kun gi oina Manipur Financial Assistant gi Cine Artist khara nauna kauri masida interest leiba Cine Artist singna thasi gi kungin pan faw gi manungda MSFDS ta che thazilaktaba Manipur State Film Development Society MSFDS na thadroppa cherolamana khangalkli Nomingo iba hidak lana sizinabagdagi ngak thoknabagi matangda awareness program ama Kakching District ki Arong Khunongda Pangtokre awareness program adu District Social Welfare Office Kakching gi labjik bakhada Health for All Organization HFAO Arong Khunongna sinduna pangtokpani Matang soisida break amlokjage break ki matungda Gangai Kumhaigi Curtain Reza ngasi Raj Bhavan da Governor Dr. Najma Heptulana hogdokibagi pau amadi Manipur sung malingi tongan ba ipau sing pudun lakchage Impact News bi ek tadru review
ब्रेक मतुंग मैम मुखना तरामोक्चरी जिलियांगरोंग फुरुप की ख्वाइदगी चौब कुमहई गानगाई फेस्टिवल की कर्टेन रेजर ngasi राजभवन दा गवर्नर डॉक्टर नजमा हैप्तुलाना हौदोखरे स्टेट लेवल गानगाई सेलिब्रेशन कमिटी मणिपुरना टिंकाउ रांगवा चाकप्रियक फॉर्म TRCP गा पुनः खुसमनदुना लाखलिब जनवरी 18 चिंगमैरोंग दा पांगथोकदरिबा स्टेट लेवल गानगाई फेस्टिवल के कर्टेन रेजर पांगथोकपा असि हंदकी एसिना अहानबनी राजभवन दगी कुमहई असि हौदोकपदा गवर्नर ना अपेनबा अमदी नुंगाइबा फोंदोकलदुना चाही खुदिंगी कुमहई असि राजभवन दगी हौदोकपा ngamnabsu फोंदोकी Numit humni chupna chathagadaba Festival of Dance Drama ngasi Governor Dr. Najma Heptulana haudokre Festival adu Jawaharlal Nehru Manipur Dance Academy gi production unit na chahi nifugo humdoi mapung farakpaga mari leina pangtokpani Academy si auditorium da pangtokpa thoramadu da Governor na hai Manipuri jagoi asi Manipur khaktagi nate India pumbagi art form amani masimakna Manipur jagoi chakotpa haibasi India gi apunbagi culture heritage chakotpaga chap manai haiki ngasi festival asigi ahoba numit ki oina laikidraba W Lokendra Zitna choreograph tauba dance drama Shakuntala Miyamda utki I express my appreciation for the Gurus for their dedication and commitment. I am also happy to learn that the Academy's production unit has been doing exceedingly well, bringing out various forms of dance drama which have brought international fame. I congratulate the artists who are playing different roles in the dance drama, Shakuntala, which we will witness in a short while from now. Ngasigi pauche kharada MSPDCL na thabak laubada senja thumja tawi haiduna fongdorakiba adu aranba yumfam yautaba pawni MSPDCL na senja thumja gi thabak amata tawkiba laite kanagumba miyoi kharana department asibu miyam da lan uhanaba sinba thorangni haina company asina thadorpa cherot amana akanba mongda yaninga ba fongdorokli Imphal Municipal Corporation ki mayor na naron da order kaya thoktuna unauthorized parking mafam pithokpadagi Imphal City manung da gari chinbagi awaba mayok na bane IMC ki opposition luchingba tawrangbam Indrajit Maitai na fongdorakpada Congress na laingak pairingai matamda tha amada IMC ki parking revenue dagi tha amada lupa lakh taragi senfam laklamba adu hojik BJP na laingak pairakpadagi lupa lakh ama fawba senfam khongatpa ngamdre IMC gi mayor na bylaw amadi rule gi wangmada pocket order kaya thoktuna parking order miyoi kaya da pithokli loinana mafam sing asidagi lakpa yamlaba senfam haina thokle haina opposition leader asina maral siki City manung da gari chiliba sigi matang da ngasi opposition leader Tawrangbam Indrajit Maitai na luchingba team amana chatuna yangsin ki IMC na masak khangdaba amadi matam kaya dagi corporation da tax karak traba parking slot kaya thabak tawramba thengnaraki hojik fawbagi oina Imphal City manung da unauthorized parking kaya na miyam dagi parking fee lauramba su thengnaraki team aduna niyom kaina parking tawriba miyoi singa unaki loinana tungda makhatana thabak tawdana ba haiki Ifan Municipal Corporation की staff नत्रगा Ifan Municipal Corporation corporator अमक ओइना अखोई की right से महल पर याबी condition लेरब मतुंगदा नुक्सीजरब पजा section के यादसु traffic jam ओइबगी अदुम harassment पीरी बसे मसी mayor की दायित्व ने जे थमजेनी Ifan city दा अखोई की traffic jam ओहिंदनब चटप खोटप गाड़ी थौबदा यामना फजन स्मूथली चरने हाइबा मणिपुर गवर्नमेंट की वखल से parking अचौब चथेंग पी हाइबसिने ए थमजेनी जे हाइबा parking solution पोरा कांदिदि मणिपुर गवर्नमेंट खोइबा traffic आइडेंट सेमाइबा फुटपाथ सेमाइसे अचौब माइ पाप ओइने हाइबसे opposition Ifan Municipal Corporation maki dagi nurung thamjari ngasi khongchen adu da sarugya ki IMC ki parking tender committee ki members so eriba what number 7 ki Congress ki corporator RK Jiten hai IMC ki mayor na tender committee ki ayaba yaudana lanai oiba mong da order kaya thoktuna Imphal City manung da miyoi chama henbada parking mafam piri masina maram origa Imphal City manung da gari chinbagi awaba ama miyamna mayok na bani haiki
हाउस के अयाबसु यावदबा अदुगा इम्फाल मनुंगदा लेरिबा पार्किंग से आइना सुम खंजबदा चामगी मथकदा ओइनेबा ngarangda form thaba loigibado 35 paktani khoigi tender tawne dawrise sigumba mathong hoktaba yamna nature tadaba imphal manung chinnabagi macha oheliba sigumba se operation site gi yaningde masidagi sum henjelagadi अखोना चंब याबा खोंजंग क्या चंगलकनी लेप लेतना प्रजा सिंगनसु हाइरिबा अनऑथोराइज्ड लेरिबा पौना बाजार अदुगा बीटी रोड गांधी एवेन्यू दा लेरिबा पार्किंग सिंगदा पछानता पिबिगनो National Food Security Act ki makhada cheng chini amasung kerosene ki chakthung sunab pidabagi matangda Right to Information RTI Act ki mateng loduna khangnaba honaruba mayang Imphal Block Youth Congress Committee ki member ama agent singna lalhobagi charge panduna fagani haina ki hali hairi हाइरिबा थौदोक असि थासी के तरगमा थोइगे नुबिदांग पुंग निपान रोम ताबदा मयांग इम्फाल एसी के मनुंग चनबा मयांग इम्फाल थाना लेकाइदा थोखिबने थौदोसी के मरी लेना चेंग चीनी अमदी केरोसिन के एजेंट सिंगना की हले हाइरिबा मियोय अदुना लेकाइ सिमक्तदगी आसेम रोशन अपोकप ए सोनामनी कवि ngasi कांग्रेस भवन द पांगथोकिबा पाउमी सिंग उनबा मद कमिटी से एडवाइजर निंगथौजम रोबिंद्रोना हाई फंगफम थोकपा चाकथुंग सुना फंगदबगी मायोक्ता हौकिबा चहीगी जून कुनगा तरुकता अनिरक RTI थाकी एजेंट सिंग RTI थारिबा सिंगदा अरानबा मराल सीदुना मयांग इम्फाल पुलिस दा पावा फहन की हाइरी RTI एक असी अखोना थारुरगा पाकुम पिरकबगी मरकसिदा इरांग असी थोकपदगी फादना पुंदना FIR पानबदगी कोर्टना बेल द थमनबा मतुंगदा अमुक्का हन्ना मा असी अकनबा एक पांदुना हाइबदी नहारोनगा समने हाइबना सिंगबा हाइजिनदुना अमुक्का हन्ना फाबगी चार्ज तौगने हना ममोदा की हेलकपा असिना सिंगबा असी अमोना तविदनबा अदि मखा ताबा फतबा असिगुम थौदो असी थोक्तनबा हाइजबनी अरुंबा असिदा थौदो असी थोलकपा तारगदी अखोना पंजरिबा मियोय खरा असिना दायित्व लौबिगदमनी Shell tum yauna tongan tongan ba khudong chadaba kaya mayok narabasu health sector chawkhatnaba laingaki maikai angamba thakta hotnari haina Minister Jayant Kumar na phongdokre wafam sing asi Community Health Center CIC Sekmai gi nauna saba building sangabagi thoramda Minister na phongdokhibani Minister na makhata na hai thagi tolop ngaiduna leibagi mahutta kathokpa amaga loinana thabak taunaba medical staff singi pukning chingsinthi loinana CIC gi operation theater yauna waliba infrastructure sing atubada mansin na hotnaragani haina su thazaba piki Pan constraint mayam lay main power ki matu constraint mayam lay si mayam sing marak te hi da Semai Community Health Center se masi yam important loi ba ki area ni khalaga ain topung amba khara tok che ge nai na mayam da assure to ri ba promise to ri se masi mayam na rong lo pi hen se pamte am what se pamte adu de kai no the minimum requirement that is what we need adun marumo da na kuma to ge ko no minimum requirement pin ba isana I get team na, I get department na, the director sing, that officer sing na. Kung may amna hona jani dito masita, may amna PNBO at award pa labor, tigli labor talaga na. Nung ngumpo ka na si mataw talaga lay niya habat mataw sa sinmong tan pibiro ay. Thawal turel kanabagi matang da miyam gi oiba mi fam ama pangthok tuna laingak na turel asigi fibam da mityeng changdrabadi January kun ka taruk tagi khongjang changsin na ba warep lokre. Thawal River Conservation Committee Thawal amasung Thawal Mera Paibi apun balup na sinduna Thawal Mela Ground ki community hall da kendra manga haibadi Thawal Wangkhem Lilong Wabagai amasung mayang Imphal kendra ki Thawal Turel Torban da khundari ba miyam na sarukyaki Karigumba January kun katuruk fawbada Turel asi kannaba laingak na thabak paikatragadi mathangi numit haibadi January kun kataretagi Thawal district ta leiba laingak ki loisang thingsinba haina warep loki Thanga constituency ki manung chanba karangi mahiroi singna mahi tambagi thengnariba awaba koknaba Thanga High School da residential class hanglagani haina PTA ge chairman oiriba Thanga gi MLA T Robindrona phongdokre go to school gi saruk ama oina chahi asigi pangthokodariba SSLC exam gi yenglaga numit humni chupna chathagadaba crash course hawdokpagi thoramda MLA na wafam asi phongdokhibane MLA na makata na hai mahiroi singi yenglaga school asida chahi chupa chathagadaba residential class hanglagani haina phongdokpaga loinana position yaurakpa school singi mahiroi singda lupa lakh manga pigani haina su lauthoki school si laaga school halamdai da kangji fungidana mayum da hanba ngam dadana agang si haisda wa da ko tele miam se ko miam tanar kanda ai side su kaino tawya ba tawraganda icha singche khoi jikang phundana karanga khoigi Manipur mainland jiga
ꯐꯥꯎꯅꯕ ꯌꯥꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯁ꯭ꯀꯨꯜꯁꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯀ꯭ꯋꯥꯇꯔꯁ ꯈꯔ ꯂꯩ ꯒꯣꯔꯃꯦꯟ ꯀ꯭ꯋꯥꯇꯔꯁ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯊꯝꯃꯀꯥꯟꯗ ꯃꯈꯣꯏ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤ ꯀꯥꯏꯗꯅꯕ ꯅꯤꯌꯣꯝꯁꯤꯡ ꯆꯠꯊꯅꯕ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯇꯔꯁ ꯑꯃꯒ ꯋꯥꯔꯗꯟ ꯑꯃꯒ ꯊꯝꯃꯒ MLAꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯥꯡꯒꯤ ꯄ꯭ꯔꯖꯥ ꯑꯋꯥꯕꯁꯤ ꯎꯔꯀꯥꯟꯗ National Highway No. 2 Imphal Dimapur Road ki Sekmai Kaujeng Laimada wet bridge ama sagatnaba ngasi urep uyung tamkre hairiba wet bridge asi Highway Truck Owners Welfare Organization HOO Manipur gi mityeng makhada Leotronics Scale Private Limited na sagadabani urep uyung tambagi thauramadu mari leinana HOO gi Secretary Information Public Relations Brozendro Kontaugzam na hai Supreme Court amadi Transport Department na National Highway singda mal puriba gari singna arumbagi chang henna pubada athingba lakhibana Department mating pangsinba oina wet bridge asi sagatnaba hotnabani Panba yabadi Imphal Ziribam Road ki oina su HOO gi makhada Ziribam gi Samu Khunbida Manipur gi ahanba wet bridge saba loishinduna mathau tauba hokrabani Ituna Manipur da leiriba koi tongan ba highway singda sigumlaba chapchaba permission tone sa si chatna bi damta koi mathang koi gi wet bridge se thamjagani habegi koi plan lejari driver singna owner singna sigumlaba government na yaraba transport department na amadi honorable high court na honorable supreme court na yaraba masagi chapchaba gari amna puguda wet adu pubiraga lambi thong afaba amadi yamna yangna sa nuaina thoba amadi accident yaudaba afaba ama purako oisunu haiduna akoigi anu sahi lakpasida wisi pijabag loinana akoigi ngasigi wet bridge sabi mafum sport asi akoina sem saba hojabani Ziribamgi Golar Thon da leiriba wet bridge asi kanagi ayaba yauraga saribano haiba leingakna atu matamda khangadabani haina All Manipur Road Transport Drivers and Motors Worker Union Manipur gi General Secretary Maimom Anil Maitaina phongdorokli ngasi nungthel Jiri News Network JNN gi press conference hall da pangthokiba pau gi mifam amada wafam asi mahakna phongdokibani mahakna makata na hai gari da purakpa arumba khudingma wet bridge asi da namphuda olheliba asi Manipur leingak ki ayaba matung inna Chatharibra natraga kanagumba miyoi kharagi sendan lambida chatharibra haiba khanganbiu loinana thawong asigi makha tana chathaba yaroi hainasu akanba wafam phongdoraki Republic Day gi mangoi nanga sisu Imphal West ki additional SP Operation TS Krishna Tombi gi miteng makhada Police Commando team na Nagamapal gi Hindu Hotel mapadagi Kasturi Thong Fawba thibahum gi thabak chatakre ngasi yupung tare kamini yankhai dagi na pung mapan fawba chatakiba thibahum duda mafam adugi miyoi chamri ga kunga taret ki verification chatakiba ga loinana masagi saktak che sudaba miyoi kunga manga fagatuna City Police Station da makhataba verification chatakraba matung thadokre hairi Abrom da ngasi nungtil pung aniga minute kuntraga manga dagi na pung ohunga minute kun fawba Thangal Bazar gi ima kaithel dagi Kasturi Thong Fawba Alugali Chamber of Commerce Mas Hotel amadi Dharmsala gi mafam singdasu miyoi chaniga marfuga nipan gi mathakta verification chatakibaga loinana masagi saktak che sudaba miyoi taragani thoi fagatlaba matung City Police ta makhataba verification chatharaba matung da thadorokre hairi Jose Ngasinowagi Sanabagi Pau. National Sports University ki ahanba Foundation Day ngasi Kumalampak Sports Complex da pangtokre National Sports University Government of India Ministry of Youth Affairs and Sports na sinduna thoram adu da University asigi Interim Vice Chancellor Rahul Bhatnagar na phongdorkibada hojiki matamda mahiroi singna lairik khaktamak pagadabini haiba wakal adu thadoknare state asida leiriba National Sports University asi malingi leibak singi manungda khwaidagi henna faba university ama oinaba hotnaba mathau tai malemda maming leiba Sports University ama ohenna hotnaba da punumaki jawraba thaudang lei haiki Current campus is only a temporary campus. Our main campus, the new campus, is coming up in Kotruk. Already work has started. Hopefully, within 2 years, we should be able to complete the work there. People want to get their children to play because rewards, awards, jobs, so many things are now available to sports persons. So, in that scenario, in that environment, we have to see the role of our National Sports University. We have to have qualified people who are
experts in various branches of sports science who can give the guidance to our sports persons how to train, how to prepare, and there are so many things which they need to be told to achieve those levels. So that is the role of the National Sports University. Taragamapan Suba S. Birendra Singh Memorial Super Division Football League MPSC Manipur Police YDO Haino Khongnembi amadi CHIL ke Lilong Chajing Mai Pakre. Ngasi paso AC gi manung chana laiba TS Birachandra Singh Football Academy gi sanabungda sanakiba Football League asigi Tara Suba League MPSC Manipur Police na NC Club Khongampatpu Panjal Amasinoda Mighty Bapi Kibagaloina Taragamatoi Suba League na YDO Haino Khongnembina SKYC Awang Sekmaibu Panjal Ani Amada Mighty Bapi Bangauki Chathariba Super Division Football League Tournament asigi ngasi sanakiba Taraganitoi Suba League CHIKL Lilong Chazingna BMSC Taubung Khokpo Panjal Ahum Sinoda Mighty Bapi Imphal West District Football Association के बिनेंग मखादा चथरिबा फुटबॉल लीग टूर्नामेंट असिदा टीम तरुकना सरुक्यारी थासी की तरह निपान द लीग टूर्नामेंट असिगी मखा ताबा लीग मैच अहुम सानरगनी Marisuba Imam Manisang Memorial State Level 4-a-side Mini Boys Under 35 kg Football Tournament Langol FC IPM SC Kasamthong ani mai pakre Ngasi Rising Knowledge Club Khuyatong na Sinduna Khuyatong High School ge sanabungda sanakiba tournament ge hanbal league Langol FC na All FC team A Uripok Sorbon Tingelbu Panjal Amasinoda aduga Anishuba league na IPMSC Kashamthong na yamna lakchana LTYDO Lalambung Makhongbu ya Panjal Taragamari Sinoda Mighty Bapi Bangauki Chathariba Football Tournament ge ngasi sanakiba Om Suba league Thau Thangmai Banamadi LKYD team B Laifang Kunau anina match asigi apiba matamda Panjal Amata Chanab dana match asi draw ki Y Sanjib ki Sentang Makada Rising Knowledge Clubs Kuyatongna Sinduna Chathariba Tournament asida team Tragamanga group mari thokna khaidoktuna sarukyari hayang tournament asigi makha tabal league match hum sanaragani BSC Team A Bamon Laikai na ani suba YGC Trophy gi winner roi bangang kreng asi soccer tournament asigi sanaki final match adu da BSC Team A Bamon Laikai na WSC Ykhom Laikai bu Panjal Mari amada Mighty Bapi bangang Soccer tournament asigi winner BSC Team A Bamon Laikai na trophy citation certificate amadi sale gi mana lupa lishing tara aduga runners up takiba WSC Ykhom Laikai na trophy citation certificate amadi sale gi mana lupa lishing nipan gi mapoi bangaki tournament asida DFC Sombung na Legion of YGC trophy gi best discipline team Best Soccer amasung Best Defender na BSC Team A Bamon Laikai gi sanaroi Nishan amadi Robertson anina takibagaloina na Man of the Match na WSC Ykhom Laikai gi sanaroi Y Bikram aduga Best Player na KYO gi sanaroi Ace Rahul na taki The Youth Guidance Club Kongba Ketri Laikai na Sinduna Club asigi sanabungda Chatharakliba tournament asida team taraga taruk na group mari thokna khaidoktuna sarukyaki Marisuba Manipur Statewood Day Women's Polo Tournament Manipur Tourism Department na Sinduna hayengdagi Imphal gi mapal kangjebungda tongan ba mapal leiba ki team Marina sarukyaduna pangthokpa hauragani Department of Tourism ge Director W Bohol na Manipur Miyam na tournament asi mapung fana pukning thagot piduna mai pakna ba hotna binaba appeal tawki hayengdagi hauduna January 19 fawba Manipur bu India gi state ama oina sakhangkhiba numit asi Fawba pangthokadriba tournament asida USA, Canada, Kenya amadi Argentina hairiba leibak sing asina sarukyagani loinana Indian Polo Association gi team amaga loinana Manipur gi polo team yauna punna team tarukna tournament asida athoi hen tanagadawri Altogether, there will be 16, 4 foreign team and 1 from IPA, Indian Polo Association, and 1 from Manipur team. And during this tournament also, our department is organizing a Reiki program also, explore our tourism potential that we have, about the rich culture, our natural beauties, our adventure sports, health tourism, whatever we have, we are trying to highlight.
अरबदा बुलेटिन असकी हेडलाइंस समहना मयाम थमजगे लमदम असकी यलहोमी कंजन बंगाक लो लेट्रिबा फाउबा मणिपुर लेगाकना सिटीजनशिप अमेंडमेंट बिल की मायोक्ता लेकिगनी हाइना चीफ मिनिस्टर नोंगथोमम बिरेना थाजबा फोंदोखरे Petroleum Conservation Research Association की मीटिंग मखादा थाम चुपना लेबाक पुंबदा चथकदबा साक्सम 2019 मणिपुर स्टेट के ओइनसु मिनिस्टर कराम श्यामना हौदोखरे मीचई मैतई सिंगु शेड्यूल ट्राइब लिस्ट चलहलु हाइना शेड्यूल ट्राइब डिमांड कमिटी मणिपुर पोस्टर कैंपेन चथकरे स्टेट लेगाकना ngasi फाउबा रिकमेंडेशन तौदबदा नुंगनांगबा फोंदोरखले अमसोंग जिलियांगरोंग फुरुप की ख्वाइदगी चौबो कुमहई गानगाई कुमहई की कर्टन रेजर ngasi राज भवन दा गवर्नर डॉक्टर नजमा हैप्तुलाना हौदोखरे